Yarik nganbado somda station da magi thabak khara yengli. Yarelba thongjinda leptuna, "Sir, ongta changjarki." Chango." Yarelbado changaktuna fami. "Sir, Tampa hospital da anoba case am ler." Yarik nganba mani yenglamba faldo khumkhraga Yarelbada mamaidu phasana onchalaktuna makha taw haibagum mamit aniduna yengli. Hena ngakliba haibo victim si chahi 19 ta ngai riba nupi machan. Victim dudi kai phibam da leire. Hojik mayum da leire sir. Masa thoina sokchin bangam dabadi kashu ud. Adubu chingnaba haibabu mamangi case tawna 3 months ki matungda kari thoklakani haibadi ngamde. Yarik nganba panthada haire. Aikhoigi matik chaba staff khra tharga under protection da tham. Aduga taide ai phanaba silagi. Aduga sir kaidawrage. Handaki surgeon oiba doctor se khara strange oi. Low ki profile da leiba mal. Anagi surgeon dudi kaidawkraba. Masu thabak sidagi pothabadi nate. Adubu handaki case da yauriba surgeon sidi masak khangba adum ngamdri sir. Kanano mado thuna khangdoknaba nangna khra hona. Phani sir. Yarelba suwari khara saramlaga thokre. Yarik nganba tumin phamli. Wakhaldi maphang. Makoktuda yauriba mayamdu. Ma amamamta khandokpa ngamde. Adubu thangnaba mikupta ngasai mana ukiba leisnagi mamangda lepkiba nupadu urei. Ayengba amada yenglaga masa matomta khoidaw saugale. Pocketagi phone do lauthoklaga number du da call tawi. Tabro. Horen lakpa yadoro. Natila. La obamta. Ai iyam kaiba. Oken sumangda chak tokpagi urum phangba aduwaida phamli. Mem thoiso ki homdo phasana khairaga puthore. Morok asubaduga chini thumdusu khara haplaga. Oken ki hom masung ama charaga. Na chanu pidi kaido hore. Mai ka da lehobani. Ichena la ohaibado ma bu chatning di haribrane. Chatke bu di haibani. Ado moi college ki practical horba mal. Aduna practical ga to loin loiraga chatlage na hairi. Yambung hoi ichi hoina hotna bibaini. Ikhoina khara safarisi. Mem thoi magi nupada nokfet yenglaga. Moi leram jadi moi baba sune suning dabana pattattoini. Oken sumagi nupigi phagi da noklaga. Hai, phagi matang cha de kona. Oken Manipur Rifle MROI. Chahi koina service tawraktuna lagli. Haujikna Thamoi bangi MLA gida head commander oina leibani. Aduna yumda su pakna leite. Machanupi amaga machanupa amagani. Magi darkar leirakpa matangda purik lemba amade leimana hek yengsin bibani. Yaihen basu school halaktuna gate tagi changlei. Mamaga mapagana hai chabadu ubada phad hairei. Aigi lehodrabo ma. Lehobani mungda imana ne chakhumda thamambani. Okenna machanupa ngasi ngana school halakpaduda kaidawre school ngana halade. Teacher se kuidriye adoi half holiday thai ngasidi. Program tawnabagi jagoi wo kaiwo yam practice tawna hori. Yaihen basu imungda prap changkre. Gate hangduna changlakliba langlendo. Aniduna ui gate kadu makhol khra thokna thinglamduna prap changle. Oken su ingak na yeng. Mem thoi karino khanna yengle langlen makhwanga metuna. Indomcha nangna chanupido kai lege. Oken khonda du da ting so oban. Adubu tapthaduna kaidawrage ne be malanglen. Langlen mamit managa sangdoklaga khonjel do khara kantakna Oken do onchalaktuna. Kaka noina chanupido yam phawine kadai lege wari chapchabi sanage. Mem thoi su tapna domak wangang lei. Aikhoi thoina kaidawramage ne. Sir, kuire hospital daga kuiraktabasi. Yumda dum patient lakpa yenglibra kamay dawrige. Hana thabak pulakpa doctor duna hanglakpan. Kuire. Mana hek retirement oibadagi hana kalik oiramba sing makhoi khradu unage haina ngasi se koithorakpani ibohaldo. Haujik head of department pairiba general medicine doctor adubo unaba lakpani sisa hospital da. Yana dawrida Sachin. Aise haujikan patient budi yam lodr. Hana aigi patient oikiba makhoi khaktana recommend toba imung moi amani dang natana yengdra. Isa si so haloi silaklabanina matam si pothaboy na pamiine. Ado sir gumna yamna maming leba surgeon doctor si aikhoi hospital si da ming panba yaba amta leite.
aduna kaigumba sardagi mateng ni balak pamatang da shoidana pangbi wari do atai atai sanari hospital da relate oiba personal oiba sumari mari ibohal do hospital do koini yengduna la itapli tapli khanghauda hidak puraga lakpa nupa amaga thingjinari ibohal magi upliba spec tugi frame do crack khara chatle nupa do so hatho hatho lakpana nakanda kana lei haibadu ukhidabani papa kai soke doctor nupi ama changselakduna mawu sokpra haina hanglakpani ibohal do nupi da munne yengduna lei adubu doctor nupi dudi nupa duda tapna hai khara khara yenga chatpiyo somsu athobagi budi oramni khal ado matungda khara yenga chatpiyo karamba ward ki patient no Epilogue Gari manung hek kabaga khoidau thitna soli nupa kya na mani irang tungnari siba asina kya su boiriba ai sina matai gi yana oidora sauna yari nganba gari do thoduna thoglakhe maison oiba si waida gari gi aina maison oiriba maram khangbra khangningbra hairora aibo hairadrane aise amuk hairaga noknagadra nangna ai hairoida matamna puraksano adubu matamduda aigi senglaba itau shibudi ikai khumna biyuko kakngawnaba itau kaya nafamda utlurabasu nang aibudi ngairamu wahalamgano nungaitabasu lehalamgano ngairamu aibo ai shoidana nangine haiba pumbasi puduna lakke ko kaplamgano noklamu aibo ngairamu amukasu haige aibo ngairamu lakke ai nangi nakta shoidana lakke 2012 August 23 Flip phone dudagi music file da changduna tari isaido nadana earpiece to hapduna machindasu surtana ngangli isaido monda amada You're on the phone with your girlfriend, she's upset, she's going off about something that you said. She doesn't get your humor like I do. I'm in the room, it's a typical Tuesday night. I'm listening to the kind of music she doesn't like, and she'll never know your story like I do. She wears short skirts, I wear t-shirts. She's cheer captain and I'm on a bleacher, dreaming about the day when you wake up and find that what you're looking for has been here the whole time. If you could see that I'm the one who understands you, been here all along, so why can't you see? You belong with me, you belong with me. Tuition loiraduna mapanda thoklakpaga taribani isaido mapana mabu loba lakpa ngaiba oina nungsu thitli churi amuk nong khakpada masado phuk chonglibani chemistry tuition loibaga thoklakpani yarik nganbadu leisnana nong thoplaga fan phamnaba tharibadu da phamduna isai tarine haiduna leiribadu ubada chap lepe amuk ngai hak munna yeng tuition mafam pullabasu subject timing manadabana leisnana loibadi hali nong amuk khonglakpada leisnana chongbadu uraga nokfet tawi leisnagi manakta changaktuna gate phamthai nupidusu mamai fat leithore yarik nganba phamlambaduda earpiece tuna kan nama ma lawthoklaga hangae loiraba yarik nganbasu bawalak pangaramiro leisna isaidusu muthatle aduga khumlae hoi adonong tabanina lambida pallaga leramgadaba mal satin yawbro nangbo leisna adum phat khumi yaude adum yanida babala aga adum hanba babana purakani yarik nganba magi bag dagi satin do fatlaw thoklaga law matigam chatminarsi aidi yum sunai yarni aidi adi law yarik nganba do fuk hawget kre satin du su khando kre aduga family baleshna de yengle leisna yara roi khangle aduna famlam bado hawgalaktuna ani do matik ama lakminnare main road mapan oibana gari de adumak chatlibani yarik nganba leisna na gari lakpham rom da chatlibado masada ipen penja drabagum
Wangangda phat makhutuna nupi machaduna yaliba begdo ta pairaga onthoknai. Wangbasu yarik nganbana tangkhai muk hena wangbana leisnadi thanglaga puba makni mikuptuda tawribado. Nong chubaduna nakanda gari thorakpagi isingdu chongdanaba haiduna yarik nganbana khanduna tabli lai. Talaksida nong mamit khaklakpaduna khanghaudana nong khonglakpaduna leisnadu khangpre khangaduna yarik nganbagi phurit machiduda tapai. Yarik nganbaso khanghang lai yaisnada. Kibro nangbo? Ai nong chubase yam talliba kharangana loba lao haibani babado. Lakte base. Yarik nganbadu no imatawduda masa matomta aduga leisnagi makhutto magi makhut khudangduda oina paihalladuna lakminare anido. Doctor, leisna wakhal amada ungduna leirambado gyan tare manakta leiramba nurse nupidusu makha tai. Angang nupi macha ama mabuk naina pukhalai. Doctor na yaragadi yenghaningbagi wa hairakpaduda leisna na fad haire. Ai thoklagi. Nurse tu hek thokhibaga leisna phone duda pung yeng nong ngandauramle. Pung mari tagadawba minute 10 mukta ngairamle. Wakhaldana nganna lobala kadoi jatlane. Somda leima ngakna karino ne ngasi sibo icha anina lagthoktana la isibo yai phabana imasi hoi uda kuirena iktala aba yarikna budi ngarang sela one am haibani aduda numidang go ire yumda pabunga imaga dang lehobado aishu nungai traba nakanda liba chingkhaina so haire ado ai budi lakning bani imasi ada okhoi jailer do kaino mitau tawri khu dum kam leiba chingkhaina haribado mama buni leimasu lakna rei nangamane takthok jani aina adoi masi najanupadi chingkhaide mahosana dong leimaga su phagi adomak taunai mama dauna ningjabani leimasi leimana su chingkhai si yam nungsijai magi karan sida wakhang hakta oirabasu nungai jaribani yumyai ka du da wari tawduna leiringai mathaktagi yarik nganbado hatho kumlai chingkhaina madu uraga tam chelu kidawragi nang boduk thuri dubo leisna do ada tushilega haibraba yai phaba chingkhaida khang yeng leimadi nokli tahari banu pase so pa khompire e letliba man shirt to roll up tauna ibungo laishram german nang hekla adine wa choice ayodradi horina hing tum thaba yade haibro chingkhai maraiga kolaga hoi dida leima macha ahumgi matau yengna hairami imasi chalo lake ko yarik nganba magi marup lakpanina mana chatke khana thoklakpa thabakto ngahak panduna thamle matau anigi manakta haifet phamthadrabadi phajadre khangduna tapna phamthai ngarang la ona du phajana hairaga kaigino laktridina bane yai phaba phat khumai aidi bhartani haidudi chingkhaina amo nati nangna pung taruk helaga phone torido kaigino ba aidine chak to obani pukase pik thanba aduna lakpadu yadraba pung taruk tu nangdi numidangi chaklo na chokhonthiro chingkhai machindu chiklaga hai mahakakrai leisna lobiru doiro nangbo yai phabana hanglakpaduda hoi lawrudoini nabani patat khai pyar tawrabo chingkhai gi wahangduda atopa onthoktuna seran turan ba paukhum oina pire jitna pyar utna nahi kar raha hai koli bai chingkhai mamit ka do khajik sukchilaga kaino dsp na bu hindi aphaibi lolide nungsina dribo jubo yarik nganba makhut khudang da siriba ghari do de yenglaga chingkhai de yengle aduga sur taboi ta da boy nungshiba ama oibada nungshiba ama sagat pada matam kaya changi chahi kaya changi matam kaya changi chahi kaya changi oh gari soga do makhuta hai raga thokre yarik nganbadu chingkhai su thokre ba yarik nganba ta na ba hai hawi aidi nganu jabani ko laise yarik nganba so
makhol hauna khumami. Hoi hoi German. Nabani bu sida sum phamge haibro natraga noina tawgi hanagi kada phamge haibro. Leimana hanglakpaduda yaiphabasu. Imasia yabai wadi aduda phambane hena yai. Lao lao nang maru phalakpa ngai boina ne phamula osida. Leima cha piruraga hek thoklakpaga memthoiga Ophelia ga leplaga leirambaduda. Haima kaidore nabani di lepaga leirade phamudana. Memthoi di nokningda famthai Ophelia di ungi. Leima su changsilaktuna phamlaga namana jabu kai janinge. Mamsi kai sema uge. Ha chaga thakla abo noibo. Thakle e chemsi. Ekhoi be madi thakla abo nangbo. Hoi mamsi thakle. Ani dugi mataududa leima munna yeng aduga khanghai haire. Kaidorage memthoi yumda kaidoba yauge. Namai namit ka do ipom pomi. Memthoi ngak tumin le. Pakhek machindu kangthokpa ngamde. Second khara leiraga haire. Khangdre dai chemsi. Karino taurise ai gyana mangauri. Ado kaidoba yauge ba. Memthoi do ngarangi wari do lirai. Okay na tapna hangli. Nati, aikoi thoina kaidorage hairisi bui bema. Langlen makhut masa tauduna haire ayakpa khonjelda. Nachanupi se yam ngammi. Machi aiga khangnariba nupadubu mana ai khanghandana unarami bani. Aiga khangnai khangna taurini khangge magise. Nati, kaka hoi indum cha hoi sibo nachanupi se kemta takpidrabo. Migi nupa mungi khalisibo. Oken gi mamang tuda Langlen karina haiba yaba karina haiba yadaba. Wado amatta khakpa taudra. Hainingle ngangingle haiduna ban leita ngangingba hainingba singdo mari haire. Memthoi di masadu jing laur. Machindana soli. Aigi chanabo. Asumna wakhal yaudaba thabak tauraba. Okendi tasingna warido taba hainaba oidre. Memthoi tapna aduma khaire. Langlen indom chadi icha thagatpagi wada sunate. Aigi icha nupi se hojik angang se yam oire. Adugumba lambida di changdribra haina khal. Madi mana tawba thabakti indom chada adumak tambani. Mana nanga khangna jaba nupa thingnei unei hairabadi ma ingonda tampham thoi. Aina khangdriba pau tadriba sinadi ma unaramgadaba mande. Langlen makholdo khara chawkhale. Yareda ai loi khangi. Nachanupi ga manaraga phage tawrido indom cha ai loi khangba jani. Langlen wa ngangbada thakha khra nainasi. Nangse pharabasu phatrabasu laisabin aduga nangse oja amasu oiraban indom chadi nangse yam wangna khanbani adubu nangna ngasi tawribasidi khara soiko nachanupi sokla abani na mingonda lana khanbirakan kari wangna khanba migi nupa do thaba inkhang tawrena pamdana tawrido ai lo inkhang indom cha kaino nachanupi do puthoro Ophelia imungda kuina leiba ngamdre prap thoklaktuna karamba nupa no nang haisa Langlen wahangdu da khasik tin yotle adubo Ophelia di mangonda munne yengliban chen bayaroi haibago. Kainu karamba nupano haide. Leithokna batarakanu ko anga. Oh, leirak machin sida natro. Chena nungtigi sinsindana nupadum unaida. Aiga kaida mari leinadana nang nupa mayamdo unadoino. Ai chumnagi nungtigi college hanjarakpan. Sida karamba matamdano aina nang nupa unaisa. Ophelia tasengna break phabani imungda mananingdabagi tumina dum phamlaga leibani. Magi mama mapada utliba bebardo. Ma khangba ngamlak mandabadagi thoglaktuna chinda pawdanaban Langlen na he aina kaida nupa sinsin une ha oh nangdi ai nupa unabase dum sanara leiboire senajade khoi mitna uba khaktani Langlen tasengna Ophelia na lakcharakpadudadi khoidau thitpa haido oire aduga kaigino ngarang noi thongalda dai phaba changkhrido ha kaigino ba oh akhoida kana lai kana lakte se chedi sum yeng leiboire Ekhoi yam bunga buna lakmina bani wakhal yam phabigano kaigi laino ba khangbroina hangmo khoi yam bungda Langlen prok chakpa haidu oire tanja da Langlen gi mamaga manamaga changlaktuna makoktagi amuk lando hore sumangdu da kashunattabadu da wadu kanangangnare ukendi tasengna ikaiba khangba ngamdre nupi shingdu da onsinnabasu tasengna ma hainade memthoisu machabu imungda changkro haiduna tansinkre ukendi ikai mankibana gate to hanglaga thokre wari sing do liraktuna loishalakpada hairakpani memthoina ichimse ai thangnaba sing du gi mamangda yam ikai chai
ꯅꯅꯥꯎꯒꯤ ꯗꯥꯎꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯁꯤꯗ ꯃꯇꯝ ꯈꯔ ꯊꯝꯒꯦ ꯃꯄꯥꯁꯨ ꯃꯆꯥꯗ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯏꯆꯥꯁꯤꯁꯨ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯃꯄꯥ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯌꯥꯝ ꯀꯣꯏꯅ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯈꯔꯗꯨꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯂꯩꯀꯥꯏ ꯋꯥꯋꯥ ꯂꯥꯎꯍꯜꯂꯤ ꯍꯩꯃꯥ ꯂꯩꯁꯥꯕꯤꯗꯣ ꯈꯔ ꯉꯝꯃꯤꯀꯣ ꯑꯩꯁꯨ ꯂꯦꯝꯕꯤꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯈꯪꯕꯅꯤ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯌꯥꯏꯐꯕꯁꯤ ꯄꯥꯝꯗꯦꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ ꯑꯗꯣ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯌꯥꯎꯍꯟꯕꯩ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯅꯤꯗ ꯑꯉꯥꯡꯅꯦꯅ ꯌꯥꯅꯤ ꯈꯟꯗꯅ ꯇꯧꯔꯤꯅꯤꯅꯦ ꯃꯣꯏ ꯍꯦ ꯃꯣꯏꯅ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯃꯝꯁꯤ ꯊꯤꯛ ꯇꯧꯒꯦ ꯏꯃꯨꯡꯗ ꯃꯃꯧꯒ ꯃꯆꯥꯅꯨꯄꯥꯒ ꯆꯪꯂꯛꯄꯗꯨꯗ ꯍꯩꯃꯥ ꯑꯣꯟꯊꯣꯡ ꯊꯨꯅ ꯌꯧꯔꯛꯑꯦꯗ ꯂꯩꯁꯅꯥ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯔꯤꯉꯩ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯍꯥꯟꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯗꯨꯅꯅꯦꯃ ꯑꯗꯣ ꯆꯤꯡꯈꯩ ꯑꯣꯏꯗꯦ ꯅꯪ ꯍꯥꯟꯅꯩ ꯀꯥꯗ ꯂꯩꯕꯅꯦ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯂꯩꯁꯅꯥꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯆꯪꯂꯛꯇꯨꯅ ꯃꯦꯝꯊꯣꯏ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯏꯟꯗꯣꯝꯆꯥ ꯀꯨꯏꯗ꯭ꯔꯤꯌꯦ ꯂꯩꯁꯅꯥ ꯑꯣꯐꯦꯂꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯐꯦꯂꯤꯌꯥ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯇ꯭ꯔꯤꯗ ꯏꯅꯝꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯆꯔꯥ ꯈꯔ ꯋꯥꯟꯃꯤꯟꯅꯔꯣ ꯉꯁꯤꯗꯤ ꯑꯩ ꯒ꯭ꯌꯥꯁꯤ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯦ ꯍꯣꯏ ꯒ꯭ꯌꯥꯁꯤ ꯑꯃꯨꯛ ꯑꯣꯐꯦꯂꯤꯌꯥꯗ ꯍꯥꯏꯔꯛꯏ ꯏꯅꯝꯃꯅ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯗꯣꯝꯆꯥꯗꯤ ꯆꯥ ꯊꯛꯑꯕꯣ ꯑꯩ ꯂꯣꯜꯂꯛꯀꯦ ꯌꯥꯔꯦ ꯗꯣꯝꯆꯥ ꯊꯛꯂꯛꯑꯦ ꯂꯩꯃꯅ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯆꯥꯛꯄꯨꯗꯤ ꯅꯟꯗꯣꯝꯆꯥꯒ ꯄꯨꯟꯅ ꯇꯞꯅ ꯊꯣꯡꯃꯤꯟꯅꯔꯒꯦ ꯂꯩꯁꯅꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯣꯐꯦꯂꯤꯌꯥꯒ ꯄꯨꯟꯅ ꯃꯊꯛꯇ ꯀꯥꯃꯤꯟꯅꯔꯛꯏ ꯃꯈꯣꯏꯒꯤ ꯀꯥꯒ ꯈꯖꯤꯛ ꯒꯦꯞ ꯂꯩꯔꯒ ꯂꯩꯕ ꯀꯥꯗꯨꯗ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯂꯩ ꯍꯥꯏꯕ ꯈꯪꯏ ꯂꯩꯁꯅꯥꯗꯣ ꯑꯣꯐꯦꯂꯤꯌꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯥꯔꯛꯄꯅꯤ ꯇꯥꯅ ꯆꯥꯅꯔꯤꯕ ꯍꯥꯏꯕꯕꯨ ꯌꯥꯏꯐꯕꯁꯨ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯅꯤ ꯑꯣꯐꯦꯂꯤꯌꯥꯒ ꯃꯃꯤꯠꯇꯨ ꯍꯦꯛ ꯆꯥꯟꯅꯅ ꯃꯤꯆꯥꯟꯅꯔꯨꯔꯦ ꯑꯣꯐꯦꯂꯤꯌꯥꯗꯤ ꯃꯐꯝꯁꯤꯗ ꯌꯥꯏꯐꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯌꯥꯏꯐꯕꯁꯨ ꯑꯣꯐꯦꯂꯤꯌꯥ ꯎꯕꯗ ꯀꯩ ꯍꯥꯏꯅ ꯍꯪꯒꯅꯤ ꯈꯟꯅ ꯂꯩ ꯂꯥꯛꯃꯤꯟꯅꯔꯤꯔꯥ ꯀꯅꯥ ꯂꯥꯛꯏ ꯀꯥꯏꯅ ꯍꯦꯛꯇ ꯍꯪꯕꯁꯨ ꯂꯩꯁꯅꯥ ꯌꯥꯎꯔꯛꯄꯅ ꯃꯥ ꯀꯩ ꯍꯥꯏꯗꯧꯕꯅꯣ ꯇꯟꯖꯥꯁꯤꯗ ꯀꯣꯛ ꯎꯔꯨ ꯎꯪꯂꯤ ꯂꯩꯁꯅꯥꯅ ꯐꯠ ꯍꯪꯂꯛꯏ ꯀꯅꯥ ꯂꯥꯛꯏꯅꯣ ꯂꯣꯌꯥ ꯌꯧꯔꯛꯄ꯭ꯔꯣ ꯌꯧꯔꯛꯇꯤ ꯆꯤꯡꯈꯩ ꯏꯕꯥꯅꯤꯗꯅꯤ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯒ ꯇꯞꯅ ꯍꯜꯂꯣꯀꯣ ꯌꯥꯏꯐꯕꯁꯨ ꯅꯣꯛꯂꯒ ꯑꯍꯥꯎꯕ ꯅꯠꯇ꯭ꯔꯗꯤ ꯆꯥꯕꯤꯗꯦꯀꯣ ꯑꯩꯗꯤ ꯑꯍꯥꯎꯕ ꯊꯣꯡꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯠ ꯇꯧꯔꯝꯂꯒ ꯂꯩꯁꯅꯥꯒ ꯑꯣꯐꯦꯂꯤꯌꯥꯒ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯌꯥꯏꯔꯤꯛ ꯉꯥꯟꯕꯁꯨ ꯊꯕꯛ ꯆꯠꯇꯕ ꯑꯣꯏꯕꯅ ꯃꯔꯨꯞ ꯑꯅꯤꯗꯨꯒ ꯄꯥꯛꯅ ꯄꯨꯟꯕ ꯊꯦꯡꯅꯕꯁꯨ ꯐꯪꯂꯣꯏꯗꯕ ꯑꯣꯏꯕꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯑꯣꯐꯦꯂꯤꯌꯥꯁꯨ ꯂꯩꯃ ꯍꯣꯏꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯕ ꯇꯥꯔꯦ ꯃꯃꯥ ꯃꯦꯝꯊꯣꯏꯅ ꯃꯆꯥꯒꯤꯗꯃꯛ ꯂꯩꯀꯥꯏꯗꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯆꯥꯗ ꯁꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯊꯝꯒꯦ ꯈꯜꯂꯤꯕꯅꯤ ꯑꯃꯔꯣꯝꯗ ꯑꯣꯐꯦꯂꯤꯌꯥꯗ ꯃꯁꯥ ꯃꯇꯣꯝꯇ ꯃꯊꯥ ꯄꯪꯁꯥꯗ ꯁꯥꯔꯦ ꯌꯥꯏꯐꯕꯒ ꯇꯣꯏꯅ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯦ ꯁꯣꯝꯗꯅ ꯍꯣꯏꯅꯦ ꯄꯩꯁꯥꯕꯨꯗ ꯇꯥꯜꯂꯕꯗꯤ ꯍꯥꯏꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪꯅ ꯍꯦꯛ ꯄꯥꯝꯕꯗꯨꯅꯤ ꯃꯥꯅꯤ ꯃꯄꯨ ꯀꯥꯏꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯂꯤꯁꯇꯣ ꯊꯥꯔꯛꯑꯣꯗꯅ ꯅꯈꯣꯏꯒꯤ VVIPs ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯃꯁꯥꯅ ꯄꯥꯝꯕꯁꯤꯡꯗꯣ ꯈꯟꯖꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯅ ꯄꯤꯔꯤꯁꯤꯅꯤ ꯍꯣꯏꯅꯦ ꯊꯨꯔꯦ ꯊꯥꯔꯛꯑꯣꯀꯣ ꯅꯣꯏ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤ 10ꯃꯨꯛꯇꯨꯗ ꯌꯦꯡꯂꯛꯏ ꯌꯥꯛꯄꯅ ꯅꯣꯏ ꯀꯣꯟꯇ꯭ꯔꯦꯛꯁꯦ ꯍꯦꯛ ꯁꯥꯏꯟ ꯇꯧꯈꯤꯕꯒꯗꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯔꯨꯜꯁꯤꯒꯤ ꯋꯥꯡꯃꯗ ꯂꯥꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯦꯅꯤ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣर्म ꯑꯃꯗ ꯍꯦꯛ ꯄꯥꯎꯁꯦ ꯂꯤꯛ ꯑꯣꯏꯍꯜꯂꯛꯑꯕ ꯅꯣꯏ ꯂꯣꯏ ꯃꯈꯥ ꯇꯣꯛꯀꯗꯕꯅꯤ ꯅꯨꯄꯤꯁꯤꯡꯗꯨ ꯀꯤꯔꯨꯞ ꯌꯦꯡꯅꯩ ꯌꯥꯛꯄ ꯔꯥꯁꯤ ꯌꯥꯎꯗꯕ ꯃꯤꯅꯣꯛ ꯑꯃ ꯍꯧꯅ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯅꯣꯏ ꯄꯩꯁꯥ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯂꯥꯏꯅ ꯊꯨꯅ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯄꯩꯁꯥꯗꯣ ꯄꯥꯏꯅꯤꯡꯉꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏ ꯌꯥꯒꯗꯕꯅꯤ ꯅꯥꯎꯆꯥ ꯀꯧꯔꯛꯂꯕꯗꯨꯗ ꯃꯥꯁꯨ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯐꯥꯏꯜꯁꯤꯡꯗꯨ ꯅꯨꯄꯤꯁꯤꯡꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯤꯔꯦ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯦꯅꯤ ꯔꯤꯂꯦꯇꯤꯚꯁꯀ ꯄꯥꯎ ꯐꯥꯎꯅꯕ ꯅꯝꯕꯔ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯅꯣꯏꯒꯤ ꯊꯕꯛꯁꯦ ꯃꯨꯟꯅ ꯈꯪꯕ ꯑꯗꯨꯒ ꯃꯊꯤ ꯐꯣꯡꯉꯣꯏꯗꯕ ꯃꯤꯒ ꯄꯥꯎ ꯐꯥꯎꯅꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯁꯤꯡꯗꯨ ꯍꯥꯟꯅ ꯑꯩꯒ ꯎꯅꯍꯟꯕ ꯇꯥꯏ ꯌꯥꯅꯤꯡꯕ꯭ꯔꯣ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯅꯨꯄꯤꯁꯤꯡꯗꯨ ꯈꯨꯝꯂꯛꯇꯦ ꯌꯥꯛꯄ ꯃꯈꯨꯠꯇꯣ
ꯇꯦꯕꯜꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯔꯛꯏ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯄꯨꯂꯞꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯉꯤ ꯁꯤ ꯍꯥꯏꯔꯒ ꯐꯥꯏꯜꯁꯤꯡꯗꯨ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ꯫ Ep.6 ꯅꯠꯇꯦ, ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯅꯆꯤꯟꯗꯨ ꯂꯨꯝꯒꯦ ꯍꯥꯏꯔꯤꯅꯣ? ꯑꯩ ꯆꯤꯟꯁꯦ ꯀꯦꯖꯤ ꯑꯣꯟꯐꯝ ꯑꯣꯏꯅ ꯎꯕꯩ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ, ꯁꯦꯔꯐꯂꯥꯏ ꯇꯥꯏꯞꯇ꯫ ꯆꯤꯡꯈꯩꯅ ꯍꯪꯕ ꯋꯥꯗꯨꯗ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯐꯥꯒꯤ ꯑꯣꯟꯊꯣꯛꯄꯗꯨꯗ ꯌꯥꯏꯐꯕꯗꯤ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯛꯏ꯫ ꯆꯤꯡꯈꯩꯁꯨ ꯅꯣꯛꯄ ꯈꯪꯂꯒ ꯅꯠꯇꯦꯅꯦ, ꯅꯪꯒꯤ ꯁꯤꯒꯨꯝꯕꯒꯤ ꯁꯥꯏꯠꯁꯦ ꯂꯩꯁꯅꯥꯅ ꯈꯪꯉꯗꯤ ꯃꯌꯨꯝꯗ ꯍꯟꯈꯤꯗꯧ ꯃꯥꯜꯂꯦ꯫ ꯑꯣ, ꯅꯨꯄꯤꯁꯦ ꯑꯅꯧꯕ ꯑꯃꯒ ꯊꯤꯍꯟꯅꯤꯡꯉꯤꯔꯕ ꯅꯪꯒꯤꯁꯦ ꯇꯥ ꯖꯔꯃꯟ? ꯍꯥ? ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯅꯪ ꯅꯨꯄꯤ ꯂꯩꯌꯦꯅ? ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯗꯦ, ꯀꯩ ꯀꯥꯟꯅꯗꯣꯏꯕ? ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯉꯁꯥꯏꯒꯤ ꯏꯁꯩꯗꯣ ꯑꯃꯨꯛ ꯁꯛꯂꯛꯀꯦ ꯇꯧꯏ꯫ ꯆꯤꯡꯈꯩꯅ ꯌꯥꯔꯅꯤ ꯍꯥꯏꯕꯩ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇꯨꯅ ꯈꯥꯝꯂꯒ ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯡꯖꯨ ꯂꯩꯃ ꯀꯧꯕꯤꯒꯅꯨꯀꯣ, ꯃꯤ ꯄꯣꯊꯥꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯌꯥꯏꯐꯕꯅ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯎꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯊꯛꯎꯔꯣ꯫ ꯌꯥꯏꯐꯕ ꯊꯣꯛꯈ꯭ꯔꯒ ꯃꯄꯥꯟꯗ ꯂꯩꯁꯅꯥꯅ ꯀꯅꯥ ꯀꯅꯥ ꯂꯥꯛꯏꯅꯣ? ꯂꯣꯌꯥ ꯌꯧꯔꯛꯄ꯭ꯔꯣ? ꯂꯩꯁꯅꯥꯒꯤ ꯃꯆꯤꯟꯗꯒꯤ ꯂꯣꯌꯥ ꯌꯧꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯄꯟꯈꯤꯕꯗꯨ ꯇꯥꯍꯧꯏ꯫ ꯅꯨꯄꯥꯗꯣ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯃꯨꯠ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨꯁꯨ ꯑꯔꯩꯈꯩ ꯁꯨꯛꯂꯛꯏ꯫